Anganwadi Kids Center Thingjinkhre State asida hawkiba chayol khara asida COVID laisat lepa leitana wangkhalakliba sigi yenglaga State asigi school singda tha asigi kunga mari phawba thonglo na balaingakna ngarang thokibo order adugi matungin na Anganwadi Center amadi Kids Center singsu thonglo lagani haina Social Welfare Department na khangalagle Department asigi Director MG Utamna thadorokpa cherola mana hai Anganwadi Center amadi Kids Center sing asi Pigliba ngang singna tamba oibana makoibu laisad asidagi ngakthongna bapaikhatpane Tairen pokpida tunnel hutpa lepo Tairen pokpi areada railway gi inaunoba tunnel hutpagi thabakna Tairen pokpigi lawpham sing asi namthare maram aduna athubada tunnel hutpagi thabak asi lepkadabane leptrabadi akan makhongjang changsilagani haina Tairen pokpi village committee gi member ningthogjam lokendro na phongdokhre ngarang Manipur Press Club ta paumi singa unaba amada Tairen pokpi village committee gi member and lokendro na haike railway gi anauba tunnel ama hutliba jaga ase paktak nana meter sa marom gi sangda namtharaga leire masi handak none da thokiba landslide ki mamangda gi namtharaga leibane tunnel huliba sigidamak karigumba makhal gi paw amata su piba leikhidai tunnel hutpa sina lawpham sing namthakibana lau singu ubadasu khudong sada ba thokhal lei lawpham sing asi hojiksu nongma nongmagi namthabagi chang hengalakle tunnel huliba mapam asi hanana compensation pikiba jaga dusu nate hiram asiga mari leinana ngahan DC amade SDC da memorandum ama pisinkhre anauba tunnel huliba sige matangda revenue da karigumba makhalgi paw amata leiramde railway na karigumba makhalgi paw amata taktana tunnel adu karamna hulam libano tunnel asi Tairen pokpi kadang bina chingba si phaurakadoribane hairiba jaga sing asidi yumsing tari railway da hangbada su paw phongna bangamdre maram aduna concern authority amade government na meter asi khangbiyo miyam gi apamagi matungin na railway gi thabak asi leptrabadi khongjang changsilagani hainasu lokendro na haike marang sing landslide phangki baksang yangkai ga mari sukhre taret thi bakhangdre ngarang numit tara gomdoi ni suba numit ke thi bahumba gi thabak sathabada izai turel gi khongnung dagi asi baksang ani phangki baga loina na ngarang phawbada punna haksang yangkai ga mari phangba ngamkhre haujik niyoi taret ki haksang thi bakhangdra leire Nambol maike gi athoiba mairoi sing okane Development and Protection United Volunteer Organization DPUBO Nambol na 2009 dage lepta na pangthokuna lakpa thawram adubu COVID-19 na maram oiduna sahi ani lepduraba HSLC amade HSSLC examination da Nambol maike gi chada humbudra amadi masigi mathakta phanglakpa mairoi sing okpagi thawram kumsi chahi asidagi hauduna makha chatharagane kumsi sahi gi oina taraganithoi suba felicitation function of 70% and above holders of HSLC and HSSLC exam 2022 lakliba July 18 ge nungthil pungani taba matamda public hall Nambol kaithelda pangthoklagane maram asina Nambol maikei haibadi maibam kawak sing kamong haikruzam awangjiri khabi bamdiar udlo govindagram kakyai iro maizrau thaunaujam pukrambam sanjenbam wahengkhuman isok naurem asigi manungda leiriba khul singda leiriba school singda tamliba mairoi sing amadi hairiba khul sing asidage atopa school singda tamlaga hairiba HSLC amadi HSSLC exam da chada humbudra amadi masigi matakta phanglaklaba mairoi sing isa isagi mark sheet passport photo Aadhaar card xerox amamam mobile number ga loinana organization asigi office ta July 12 fawbagi manungda pisilangna khangalakle hairiba okpagi thawram asida Nambol maike gi oina class 10 amasung 12 ta khwaidagi mark wangna phanglaklaba mahiroi tara khangatuna ikai khumna baga loinana tongan ba donor singna katpirakpa sel gi mana mathang sitna lupa lising taruk lising mari lising ahum amade lising amamam amade certificate loinana lengyan fi khudol tamgane chada humbudra phanglaklaba mahiroi pumna maktasu ngamjaba khudol potka loinana certificate amade lengyan phi khudol tamduna ikai khumnagane subject ki oina mark khwaidagi wangna phanglakpa mahiroi sing khangatuna selgi manasu pigane maram asina sigumba thoiba mahiroi sing okpagi thawram asida Nambol maikaida leriba club organization maira paibilu student organization sing school college sing gi mahiroi sing oja sing amasung leibak niyam hupna thawram asibu saruk yabi yu haina organization asigi secretary TS lamjing bana thadorokpa chero lamana phongdorokle Professor Amar Yumnambu social platform singda saruk yabada thingba thamle IPA IGNOU School of Interdisciplinary and Transdisciplinary Studies ta
PhD fangkraba Sushil Kumar Sharma ki thesis amada Manipur gi puwari bu lana wahanthok piba amade lamdam sigi pak chawba bu subna gi 700 square miles khaktani haina iriba sigi daita thesis asigi research supervisor oiriba University asigi Economics Department ki Professor Amar Yumnam amade IGNOU gi Assistant Professor Dr. Sadananda Sahu ani gi waifam thoe maram aduna Professor ani asina masagi asoiba aranba sing asi semdoktriba phauba matam kharagi oina hiram kharada IPA athingba thamle haire hiram asiga mari leinana Indigenous Peoples Alliance IPA ge General Secretary Longjam Abote mitai na thadorokpa chirola mana makhata na hai aranba thesis amabu laibak sigi masak naiba Justice WA sisakna forward tauraga Sushil Saramana lairik oina phongliba The Complicity Call Manipur Roots Perception and Reality hairiba lairik asibusu thesis asigi asoiba sing semdoktriba phauba athingba thambaga loinana lairik asi phongbagi thodang yariba Biba Bookstore Limited New Delhi ge publication khudingmak Manipur da athingba thamlaga nei lamdam sigi puwari bu mayek sengna khangdaba mitop amana research scholar oida basu lamdam sigi laihauda hingliba Professor Amar Yumnamna research supervisor ama oina mamuta na yengsinpham ama dit thizinpham thoi haina lupasina lawe maramaduna Amar Yumnamna khuyek piraga submit tawriba thesis aduda khangna natraga khangaudana Manipur gi puwari ge saruk ama oiriba merger agreement ki matangda pankhrabani masigi afafata ki thodang adu supervisor masagi oifam thokpani haibada landraba wapam oibana thesis asida pikiba PhD degree certificate adu handokpa natraga thesis asigi asoi basaruk khudingmak lauthokpa natraga semdokpagi thodang Professor Amar Yumnam ge oifam thokpane asoi basing asi sumthoktriba phawbagi oina Professor Amar Yumnam bu publication platform amatada saruk yahandaba amade public discussion amatada yahondanaba phireb asi lobani haina cherolatuna aroibada haire November 15 da prithvi gi population billion 9 yauragane India na China dagi hengadaure Sahi sigi November 15 da prithvi gi apunba mi masing se billion 9 yauragani amasung ing 2023 da India na China dagi hen khiduna prithvi da mi masing khwaidagi yamba laibak oiragani haina United Nations na ngahan World Population Day ga mari leinana phongdokhre aikhoi gi planet ase yengsinna bagi damak aikhoi gi apunbagi daita du ningsinghanba matang amani amasung aikhoi masel gi marakta wasakna basing kadai da sothari haibadu yengsinna bagi tangkak amani haina United Nations ki Secretary General Antonio Guterres na phongdokhe ing 1950 gi matamga yangnabada prithvi gi population gi growth rate ase khwaidagi tappa oire masigi rate ase ing 2020 da chada amagi makhada laikhi haina World Population Prospects 2022 da pankhe ing 2030 da prithvi gi apunwa mi masing se billion 8.5 yoba yai amasung ing 2050 da billion 9.7 yoba yai ing 2080 gi matamdana billion 10.4 yoba yai haire ing 2050 phawbada hengalakadoriba mi masing se tangkhai henbade Congo Egypt Ethiopia India Nigeria Pakistan Philippines amasung Tanzania oigani haina report adu da haike ing 2050 phawbada sangchatami mi amagi punsi ase sahi 73.2 oigani amasung makhata na hantarakani haire India na malem gi khwaidagi mising yamba laibak oiraklabade UNSC gi permanent membership oinana bagi claim torokpada mapangal thoklaga ne UN official malem gi oiba khwaidagi masing yamlaba laibak oiriba China dagi kumsing 2023 da India gi mising na hengatuna malem gi khwaidagi masing yamba laibak oiraklabade India na United Nations Security Council gi permanent membership oidana ba claim torokpada hena mapangal oiragani haina United Nations ki population official na phongdorokle aroi bada tabiri bapum namakpu thagat chare